ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯏꯀꯣꯡ ꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏ ꯕꯕꯥꯆꯧꯒꯤ ꯅꯨꯄꯤ ꯑꯩꯈꯣꯏ ꯏꯃꯥꯕꯣꯛ ꯑꯍꯟꯁꯤ ꯌꯨꯝꯒꯤ ꯃꯤꯅ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯕ ꯃꯇꯝ, ꯑꯍꯤꯡ ꯊꯦꯡꯂꯕ ꯃꯤꯆꯤꯛ ꯃꯤꯔꯥꯎ ꯈꯨꯟ ꯇꯥꯟꯅꯔꯛꯇ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯡ ꯍꯥꯝꯕ ꯃꯅꯤꯡꯗ ꯊꯣꯛꯎꯕꯗ ꯃꯤꯗꯤ ꯌꯥꯎꯗꯦ ꯍꯥꯏ ꯐꯤ ꯉꯥꯛꯇ ꯃꯤ ꯑꯃꯅ ꯁꯦꯠꯆꯟ ꯆꯥꯁꯟꯕꯒꯤ ꯃꯑꯣꯡꯗ ꯋꯪ ꯋꯪ ꯃꯅꯤꯡꯗ ꯅꯨꯡꯁꯤꯠꯅ ꯍꯨꯝꯗꯨꯅ ꯄꯥꯏꯔꯒ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯨꯗꯅ ꯏꯃꯥꯕꯣꯛꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯁꯥꯗ ꯌꯥꯝꯅ ꯊꯤꯅ ꯈꯪꯕ ꯄꯥꯈꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯕꯕꯥꯆꯧꯁꯦ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯅꯤ ꯂꯣꯜꯂꯝꯃꯤ꯫ ꯕꯕꯥꯆꯧꯁꯦ ꯏꯃꯥꯕꯣꯛꯁꯦ ꯑꯅꯤ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯅꯤꯁꯤꯗ ꯑꯃꯗꯤ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯕ ꯑꯣꯏꯗꯣꯔꯤꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯅꯤꯡꯗ ꯈꯣꯡ ꯍꯥꯝꯕ ꯆꯠꯂꯨꯕꯗ ꯀꯔꯤꯅꯣꯃ ꯑꯣꯛꯅ ꯊꯦꯡꯅꯔꯤꯁꯤꯅ ꯕꯕꯥꯆꯧꯅ ꯏꯍꯥꯟ ꯍꯥꯟꯅ ꯂꯧꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥꯕꯣꯛ ꯑꯍꯟꯗꯨꯅꯤ꯫ ꯑꯩꯈꯣꯏꯁꯦ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯖꯥꯎ ꯑꯃꯗ ꯄꯨꯟꯅ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯔꯤꯗꯨꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯊꯥꯏꯅꯗꯤ ꯑꯉꯥꯡꯁꯤ ꯌꯥꯝꯅ ꯄꯣꯛꯅꯔꯝꯃꯤ꯫ ꯑꯗꯨꯅ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤ ꯅꯨꯄꯤ ꯊꯥꯗꯕꯤ ꯅꯨꯄꯥ ꯉꯥꯛꯇ ꯄꯥꯕꯗ ꯐꯥꯎ 4 ꯁꯨꯔꯝꯃꯤ꯫ ꯅꯨꯄꯤꯒ ꯄꯥꯔꯒꯗꯤ ꯄꯨꯟꯅ 7ꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯏꯃꯥꯕꯣꯛ ꯑꯍꯟꯁꯤ ꯃꯅꯤꯡꯗ ꯀꯟꯅ ꯂꯥꯎ ꯈꯣꯡꯈꯤꯕ ꯃꯈꯣꯟ ꯃꯋꯥ ꯇꯥꯅꯔꯛꯄꯗꯒꯤ ꯃꯌꯥꯝꯅꯁꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣꯅꯦ ꯍꯥꯏꯗꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯄꯥꯈꯠ ꯆꯦꯟꯊꯣꯛꯅꯔꯝꯃꯤ꯫ ꯏꯃꯥꯕꯣꯛꯁꯨ ꯃꯁꯥꯗꯨ ꯀꯤꯅ ꯌꯨꯝ ꯃꯅꯨꯡꯗ ꯃꯅꯤꯡꯊꯣꯡ ꯃꯄꯥꯗ ꯐꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯏꯇꯩꯃ ꯀꯩꯗꯧꯔꯒꯦ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯍꯪꯉꯤ꯫ ꯏꯃꯥꯅꯁꯨ ꯑꯃꯨꯛ ꯏꯆꯦ ꯀꯩꯗꯧꯔꯒꯦ, ꯑꯩꯈꯣꯏꯗꯩ ꯇꯨꯝꯃꯝꯕꯗꯒꯤ ꯄꯥꯈꯠꯇꯅ ꯏꯁꯥꯁꯦ ꯄꯨꯈꯪꯉꯦ ꯈꯪꯉꯨꯔꯦ, ꯑꯗꯨ ꯏꯆꯦ ꯀꯩꯗꯧꯔꯒꯦ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯕꯣꯛ ꯑꯍꯟꯁꯤꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯅꯣꯏꯁꯨ ꯈꯪꯅ ꯈꯪꯅ ꯃꯤꯁꯛ ꯑꯗꯣ ꯅꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯤꯁꯤꯅ ꯃꯥꯕꯨ ꯊꯤꯡꯕ ꯉꯝꯗ꯭ꯔꯦꯅꯦꯀꯣ꯫ ꯑꯩꯕꯨꯗꯤ ꯑꯩ ꯑꯣꯏꯔꯦ, ꯅꯣꯏꯁꯨ ꯊꯧꯗꯣꯛ ꯑꯁꯤ ꯊꯦꯡꯅꯔꯛꯀꯗꯕ ꯃꯇꯝ ꯈꯖꯤꯛꯇ ꯉꯥꯏꯔꯦ꯫ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯒ ꯏꯃꯥꯕꯣꯛꯁꯦ ꯃꯥꯅ ꯊꯦꯡꯅꯔꯤꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯍꯥꯏꯔꯝꯗꯅ ꯃꯊꯃꯣꯏꯗ ꯅꯤꯡꯉꯝꯗꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯃꯌꯥꯝꯁꯨ ꯏꯃꯥꯕꯣꯛꯀꯤ ꯃꯑꯣꯡ ꯑꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯅꯔꯝꯃꯤ꯫ ꯀꯀꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯑꯗꯨꯅꯁꯨ ꯗꯥꯂꯨ ꯍꯣꯏ, ꯀꯩꯒꯤꯅꯣ ꯏꯃꯥꯕꯣꯛꯅ ꯁꯥꯎꯔꯤꯁꯤꯕꯨ ꯅꯣꯏ ꯈꯪꯕ꯭ꯔꯣ ꯍꯪꯉꯛꯏ꯫ ꯑꯩꯅꯁꯨ ꯏꯆꯟ ꯈꯪꯗꯦꯅꯦ, ꯑꯗꯨ ꯍꯧꯖꯤꯛꯄꯨ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯍꯪꯉꯤ꯫ ꯏꯆꯟꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯗꯗꯥ ꯄꯨꯡꯗꯤ 12 ꯈꯔ ꯍꯦꯜꯂꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯦ ꯍꯥꯏꯕ, ꯑꯩꯗꯤ ꯇꯨꯝꯊꯈꯤꯕ ꯀꯨꯏꯔꯕꯣꯏ ꯅꯤꯡꯉꯨꯏ, ꯑꯗꯣ 12 ꯍꯦꯟꯕꯗ ꯉꯥꯏꯔꯤꯕ ꯑꯣꯏꯔꯦ꯫ ꯑꯗꯣ ꯑꯩꯁꯨ ꯃꯔꯝꯗꯤ ꯈꯪꯗꯦꯅꯦ, ꯏꯃꯥꯕꯣꯛꯅ ꯂꯥꯎꯔꯛꯏꯗꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝꯁꯦ ꯏꯃꯥꯕꯣꯛꯅ ꯃꯔꯝꯗꯣ ꯍꯥꯏꯔꯝꯗ꯭ꯔꯕꯅꯤꯅ ꯑꯃꯨꯛ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯔꯛꯏ꯫ ꯕꯕꯥ ꯏꯃꯥꯁꯨ ꯑꯩꯈꯣꯏ ꯇꯥꯍꯟꯗꯦ, ꯃꯨꯔꯨꯡ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯅꯣ ꯈꯪꯗꯦ꯫ ꯑꯩꯈꯣꯏ ꯀꯥ ꯍꯦꯛ ꯆꯪꯉꯛꯄꯒ ꯑꯩꯁꯨ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯈꯟꯖꯜꯂꯨꯗꯅ ꯑꯗꯨꯝ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯑꯩꯁꯦ ꯇꯨꯝꯊꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯏꯃꯥꯕꯣꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯍꯟ ꯆꯤꯆꯦ ꯗꯥꯏꯅꯥꯁꯦ ꯀꯞꯄ ꯂꯥꯎꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯍꯟꯗꯛꯇꯤ ꯕꯕꯥ ꯏꯃꯥ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯀꯩꯗꯧꯔꯕꯖꯥꯠꯅꯣꯅꯦ ꯍꯥꯏꯗꯅ ꯑꯌꯨꯛ ꯌꯦꯟꯗ ꯑꯉꯟꯕꯗꯨꯗ ꯐꯨꯛ ꯍꯧꯒꯠꯅꯔꯒ ꯄꯥꯈꯠꯅ ꯑꯃꯨꯛ ꯆꯦꯟꯁꯟꯅꯔꯝꯃꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯔꯥꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯄꯥꯈꯠꯅ ꯀꯤꯖꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤꯕ ꯏꯃꯥꯕꯣꯛ ꯑꯍꯟꯗꯣ ꯇꯨꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇ꯭ꯔꯦ, ꯁꯤꯔꯦ ꯇꯧꯔꯝꯃꯤ꯫ ꯏꯃꯥꯕꯣꯛꯇꯨꯒꯤ ꯃꯆꯥꯅꯨꯄꯤ ꯆꯦ ꯗꯥꯏꯅꯥꯅꯁꯨ ꯏꯃꯥꯕꯣꯛ ꯑꯇꯣꯝꯕꯤꯗꯣ ꯃꯗꯨꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯏꯃꯥꯅ ꯉꯔꯥꯡ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯗꯅ ꯋꯥꯔꯤ ꯂꯣꯏꯅ ꯇꯝꯂꯝꯃꯕꯅꯤ꯫ ꯅꯪꯅ ꯃꯅꯤꯡ ꯃꯌꯥꯗ ꯂꯥꯏ ꯇꯤꯟ ꯊꯥꯗꯣꯛꯇꯨꯅ ꯏꯃꯥꯗ ꯊꯦꯡꯅꯈꯤꯕ ꯅꯠꯇ꯭ꯔꯥ? ꯏꯃꯥꯅ ꯇꯨꯝꯂꯤꯉꯩ ꯅꯪꯅ ꯏꯃꯥꯁꯦ ꯍꯥꯠꯄꯅꯤ ꯍꯥꯏꯗꯅ ꯆꯤꯆꯦ ꯗꯥꯏꯅꯥꯁꯦ ꯌꯥꯝꯅ ꯁꯥꯎꯅ ꯃꯊꯃꯣꯏ ꯁꯣꯛꯅ ꯑꯣꯛ ꯈꯣꯡꯅ ꯀꯞꯄꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯄꯨꯝꯕ ꯑꯉꯛꯄꯅ ꯄꯤꯛ ꯊꯟꯈꯤ꯫ ꯃꯪꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥꯁꯤꯗ ꯍꯧꯔꯛꯐꯝꯁꯨ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯄꯨꯝꯕꯅ ꯂꯣꯏꯅ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯃꯌꯥꯝꯁꯨ ꯋꯥꯁꯦ ꯐꯣꯡꯅ ꯍꯦꯛꯇ ꯍꯥꯏꯗꯣꯛꯅꯕ ꯉꯝꯃꯝꯗꯦ꯫ ꯏꯃꯥꯕꯣꯛ ꯂꯥꯏ ꯁꯥꯟꯅꯔꯤꯁꯤꯁꯨ ꯑꯗꯨꯃꯥꯏꯅ ꯃꯉꯣꯟꯗ ꯇꯥꯏꯅꯔꯛꯄꯗꯒꯤ ꯃꯥꯁꯨ ꯈꯪꯆꯥꯎ ꯍꯦꯛ ꯁꯥꯎꯔꯛꯏ꯫ ꯍꯦ ꯑꯉꯥꯡ, ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯀꯔꯤꯅꯣ? ꯏꯃꯨꯡ ꯃꯅꯨꯡ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯗꯨꯒꯨꯝꯕꯗꯨ ꯇꯧꯅꯔꯒ ꯀꯔꯤ ꯀꯥꯟꯅꯩ? ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦ ꯌꯧꯅ ꯇꯥꯕꯅꯤ꯫ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯆꯤꯡꯅꯔꯤꯗꯣ ꯑꯩ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯣꯏ꯫ ꯑꯁꯨꯝꯅ ꯕꯕꯥꯆꯧꯅ ꯂꯧꯕ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯕꯣꯛꯁꯤ ꯁꯥꯎꯅ ꯃꯐꯤ ꯃꯔꯣꯟ ꯌꯣꯝꯁꯟꯅꯔꯒ ꯁꯥꯎꯖꯟꯅꯔꯒ ꯅꯨꯃꯤꯠꯇꯨꯗ ꯑꯗꯨꯝ ꯊꯣꯛꯈꯤ꯫ ꯃꯁꯛꯁꯨ ꯕꯕꯥꯆꯧꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯥꯜꯂꯤ꯫ ꯀꯨꯆꯨ ꯃꯨꯔꯒ ꯃꯥꯁꯦ ꯄꯥꯔꯒ ꯃꯤꯁꯦ ꯌꯦꯡꯕꯗ ꯃꯃꯤꯠꯁꯦ ꯁꯦꯞꯄꯒ ꯌꯦꯡꯉꯝꯃꯤ, ꯑꯗꯨꯒ ꯃꯃꯤꯠꯁꯨ ꯑꯗꯨꯝ ꯁꯦꯞꯄꯤ꯫ ꯃꯌꯥꯝꯅꯁꯨ ꯃꯥꯅ ꯆꯠꯈꯤꯕꯗꯨ ꯈꯥꯝꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯁꯥꯎꯖꯟꯅꯔꯒ ꯑꯗꯨꯝ ꯆꯠꯈꯤ꯫ ꯕꯕꯥꯆꯧꯅꯁꯨ ꯀꯩꯅꯣꯅꯦ ꯑꯩꯕꯨ ꯉꯁꯤ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯕꯨ, ꯃꯪꯅ ꯇꯥꯏꯕꯪꯂꯅꯤ ꯑꯩꯅ ꯉꯁꯤ ꯊꯦꯡꯅꯔꯤꯕꯁꯤꯡꯁꯤꯕꯨ ꯍꯥꯏꯗꯅ ꯃꯀꯣꯛꯇꯣ ꯄꯥꯏꯔꯒ ꯃꯈꯥꯗ ꯐꯝꯊꯈꯤ꯫
ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯁꯨ ꯏꯃꯥꯕꯣꯛꯇꯨꯅ ꯂꯩꯇ꯭ꯔꯤꯕꯗꯨ ꯂꯩꯀꯥꯏꯗ ꯀꯃꯥꯏꯅ ꯋꯥ ꯈꯨꯝꯗꯣꯔꯤꯕꯅꯣ ꯈꯟꯕꯗ ꯃꯊꯥ ꯁꯥꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯨꯝ ꯑꯁꯤꯗ ꯃꯤ ꯂꯩꯇꯕ ꯑꯃ ꯌꯥꯎꯔꯕꯅꯤꯅ ꯌꯨꯝꯊꯪꯅꯕ ꯃꯤ ꯂꯩꯀꯥꯏꯒꯤ ꯃꯤꯗ ꯄꯥꯎ ꯑꯗꯨ ꯆꯦꯜꯂꯝꯃꯤ꯫ ꯃꯌꯥꯝꯁꯨ ꯄꯨꯡꯉꯛ ꯉꯛꯅꯈꯤ, ꯀꯩꯅꯣꯅꯦ ꯀꯃꯥꯏꯅ ꯂꯩꯇ꯭ꯔꯤꯕꯅꯣ? ꯉꯔꯥꯡ ꯃꯁꯥꯏ ꯀꯟꯅ ꯂꯧꯕꯨꯛꯇ ꯀꯨꯝꯍꯧꯕꯗꯥꯏꯅꯦ ꯍꯥꯏꯗꯅ ꯃꯌꯥꯝꯁꯨ ꯏꯃꯥꯕꯣꯛꯇꯨꯅ ꯂꯩꯇ꯭ꯔꯤꯕꯗꯨ ꯆꯤꯡꯅꯕ ꯑꯃ ꯄꯣꯛꯑꯝꯃꯤ꯫ ꯕꯕꯥꯆꯧꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯒꯤꯗꯤ ꯃꯆꯥ ꯑꯃꯠꯇ ꯌꯥꯎꯗꯦ, ꯑꯗꯨꯒ ꯂꯩꯈꯤꯗ꯭ꯔꯤꯕ ꯑꯗꯨꯒꯤꯗꯤ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛ ꯄꯣꯛꯏ꯫ ꯑꯗꯨꯅꯤ ꯏꯆꯦ ꯗꯥꯏꯅꯥ ꯍꯥꯏꯔꯤꯁꯤ꯫ ꯕꯕꯥꯆꯧꯅ ꯅꯨꯄꯥ ꯌꯥꯎꯗꯦ ꯍꯥꯏꯗꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨ ꯂꯧꯔꯕ ꯑꯣꯏꯕꯖꯥꯠꯅꯤ꯫ ꯑꯗꯨꯗ ꯃꯥꯅ ꯂꯧꯔꯤꯕ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯁꯨ ꯈꯔ ꯈꯜꯂꯒ ꯂꯧꯔꯝꯃꯒꯗꯤ ꯐꯕ, ꯑꯗꯨꯁꯨ ꯑꯉꯥꯡ ꯎꯅꯔꯣꯏꯗꯕ ꯑꯃ ꯈꯜꯂꯒ ꯂꯧꯁꯜꯂꯨꯗꯅ ꯑꯉꯥꯡꯁꯨ ꯌꯥꯎ ꯍꯥꯏꯕꯁꯤ ꯌꯥꯔꯝꯗꯦ꯫ ꯐꯤꯕꯝ ꯃꯑꯣꯡ ꯃꯇꯧꯁꯤ ꯏꯃꯥꯕꯣꯛ ꯑꯇꯣꯝꯕꯤꯁꯤ ꯅꯨꯄꯥꯒꯤ ꯃꯑꯣꯡꯗ ꯃꯁꯥꯗꯣ ꯃꯔꯩ ꯃꯔꯩ ꯇꯥꯔꯒ ꯁꯝꯗꯨ ꯈꯛ ꯌꯥꯎꯔꯝꯗ꯭ꯔꯒꯗꯤ ꯄꯨꯔꯥ ꯅꯨꯄꯥꯅꯤ ꯑꯣꯏꯗꯣꯏꯁꯤ꯫ ꯑꯗꯨꯒ ꯂꯩꯈꯤꯗ꯭ꯔꯤꯕ ꯕꯕꯥꯆꯧꯒꯤ ꯅꯨꯄꯤ ꯑꯍꯟꯁꯤꯗꯤ ꯃꯕꯨꯛꯁꯨ ꯌꯥꯝꯅ ꯐꯩ, ꯏꯃꯥꯕꯣꯛꯇꯣ ꯃꯁꯛꯁꯨ ꯌꯥꯝꯅ ꯐꯖꯩ, ꯃꯁꯥꯕꯨꯗꯤ ꯈꯔ ꯅꯣꯏ ꯆꯥꯎꯏ, ꯃꯃꯥꯏ ꯄꯥꯛꯑꯒ ꯃꯤ ꯉꯧꯔꯒ ꯍꯦꯛ ꯌꯦꯡꯕꯗ ꯃꯔꯥꯁꯤ ꯑꯃ ꯌꯥꯎꯏ꯫ ꯑꯇꯣꯝꯕꯤꯗꯨꯒꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯔꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯆꯦ ꯗꯥꯏꯅꯥꯁꯨ ꯏꯃꯥꯕꯣꯛꯇꯣ ꯂꯧꯗꯅ ꯃꯁꯛ ꯐꯖꯩ, ꯃꯃꯥꯏ ꯄꯥꯛꯑꯒ ꯃꯤ ꯉꯧꯔꯒ ꯑꯁꯨꯝ ꯇꯧꯗꯅ ꯂꯩꯈꯤꯗꯕ ꯏꯃꯥꯕꯣꯛ ꯑꯗꯨꯒꯤ ꯃꯊꯧ ꯃꯉꯝ ꯁꯣꯔꯥꯠ-ꯗꯦꯕ ꯀꯔꯃ ꯑꯃꯠꯇ ꯌꯥꯎꯕ ꯂꯥꯛꯈꯤꯗꯦ꯫ ꯕꯕꯥꯆꯧꯅ ꯂꯧꯔꯝꯕ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨ ꯂꯩꯀꯥꯏꯒꯤ ꯃꯤꯅꯁꯨ ꯀꯩꯒꯤꯅꯣ ꯃꯥꯅ ꯂꯥꯛꯇ꯭ꯔꯤꯗꯤ, ꯃꯥꯅ ꯀꯔꯤ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯨꯔꯦ, ꯅꯠꯇ꯭ꯔꯒ ꯅꯣꯏꯅ ꯇꯥꯟꯊꯣꯛꯈꯤꯕ꯭ꯔꯥ ꯍꯥꯏꯗꯅ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯗ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯋꯥꯍꯪꯁꯦ ꯖꯥꯠ ꯖꯥꯠ ꯍꯪꯕ ꯍꯧꯅꯔꯛꯏ꯫ ꯑꯗꯨꯗ ꯕꯕꯥꯍꯣꯏꯁꯨ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯈꯪꯉꯝꯗꯦ꯫ ꯏꯆꯦ ꯗꯥꯏꯅꯥꯁꯨ ꯏꯃꯥꯕꯣꯛꯇꯣ ꯂꯩꯈꯤꯗꯕꯗꯒꯤ ꯃꯇꯝ ꯆꯨꯞꯄꯗ ꯑꯗꯨꯝ ꯀꯞꯄꯒꯗ ꯂꯩ꯫ ꯏꯃꯥꯕꯣꯛꯀ ꯑꯗꯨꯝ ꯃꯕꯥꯅꯤꯁꯤ ꯂꯣꯏꯅꯔꯒ ꯂꯩꯖꯕꯅꯤ꯫ ꯏꯃꯥ ꯍꯣꯏꯅꯁꯨ ꯐꯅ ꯊꯦꯝꯕ ꯌꯥꯕ ꯊꯦꯝꯃꯝꯃꯤ꯫ ꯗꯥꯏꯅꯥ, ꯅꯪ ꯑꯋꯥꯕ ꯋꯥꯈꯜ ꯀꯔꯤꯃꯇ ꯈꯜꯂꯨꯅꯣ, ꯅꯣꯏ ꯏꯃꯥꯇꯣꯟꯁꯨ ꯆꯠꯈ꯭ꯔꯦ, ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯈꯣꯏꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯁꯤ, ꯅꯪꯒꯤꯕꯨ ꯀꯔꯤ ꯋꯥꯠꯀꯦ, ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯍꯥꯏꯗꯅ ꯏꯆꯦ ꯗꯥꯏꯅꯥꯁꯨ ꯃꯌꯥꯝꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯕꯕꯥꯆꯧꯒꯤ ꯅꯨꯄꯤ ꯑꯍꯟ ꯏꯃꯥꯕꯣꯛꯇꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯆꯍꯤ ꯐꯥꯔꯕ ꯃꯇꯨꯡꯁꯤꯗ ꯏꯃꯨꯡ ꯑꯁꯤ ꯀꯩꯒꯨꯝꯕ ꯆꯥꯎꯅ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯄ ꯍꯧꯈꯤ꯫ ꯑꯗꯨꯗꯤ ꯌꯨꯝ ꯑꯁꯤꯗ ꯑꯀꯤ-ꯑꯈꯪ ꯀꯌꯥꯇꯅ ꯄꯤꯛ ꯊꯜꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯁꯤ ꯌꯨꯝꯒꯤ ꯃꯤ ꯑꯃꯠꯇ ꯃꯅꯤꯡ ꯃꯌꯥ ꯊꯣꯛꯄ ꯉꯝꯅꯔꯝꯗꯦ꯫ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯔꯤꯗꯤ ꯕꯕꯥꯆꯧ ꯍꯣꯏꯒꯤ ꯀꯥ ꯃꯅꯨꯡ ꯑꯁꯤꯅꯤ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯑꯩꯈꯣꯏꯁꯤ ꯃꯤ ꯂꯣꯏꯅ ꯇꯨꯝꯅ ꯍꯤꯞꯅꯔꯤꯉꯩꯗ ꯆꯦ ꯗꯥꯏꯅꯥꯁꯤ ꯌꯥꯝꯅ ꯀꯤꯅ ꯂꯥꯎꯈꯤꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯃꯌꯥꯝꯁꯨ ꯑꯃꯨꯛꯁꯨ ꯀꯩꯗꯧꯅꯔꯒꯦ ꯍꯥꯏꯗꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯐꯨꯛ-ꯐꯨꯛ ꯍꯧꯒꯠꯅꯔꯒ ꯕꯕꯥꯆꯧꯒꯤ ꯀꯥꯗ ꯆꯪꯉꯨꯕꯗ ꯏꯆꯦꯗꯣ ꯀꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯑꯩ ꯌꯨꯝ ꯑꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯦ, ꯇꯨꯝꯕꯐꯥꯎ ꯏꯅꯤꯡꯇꯝꯅ ꯇꯨꯝꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯗꯅ ꯕꯕꯥꯆꯧꯅ ꯃꯆꯥꯅꯨꯄꯤꯗꯣ ꯐꯥꯊꯕꯤꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯑꯃꯨꯛ ꯀꯩꯗꯧꯔꯛꯏꯅꯣ ꯍꯪꯉꯨꯕꯗ ꯏꯆꯦꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯇꯨꯝꯃꯤꯉꯩ ꯑꯩꯒꯤ ꯀꯥꯡꯈꯟ ꯃꯅꯨꯡ ꯑꯁꯤꯗ ꯃꯁꯛ ꯎꯗꯕ ꯑꯃ ꯆꯪꯉꯛꯇꯨꯅ ꯑꯩꯒꯤ ꯈꯣꯡ ꯈꯨꯠꯁꯦ ꯃꯥꯅ ꯐꯠ ꯐꯠ ꯌꯥꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯉꯔꯥꯡꯁꯨ ꯅꯨꯡꯊꯤꯜ ꯑꯩꯒꯤ ꯀꯥ ꯑꯁꯤꯗ ꯆꯪꯉꯨꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯤ ꯑꯃꯅ ꯐꯩꯖꯨꯞ ꯆꯤꯡꯈꯠꯂꯒ ꯇꯨꯝꯃꯝꯕꯒꯤ ꯃꯑꯣꯡꯗ ꯐꯩꯖꯨꯞꯁꯦ ꯃꯣꯟ ꯌꯧꯐꯥꯎ ꯆꯤꯡꯈꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯐꯩꯖꯨꯞꯇꯣ ꯍꯥꯡꯇꯣꯛꯎꯕꯗ ꯃꯅꯨꯡꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯅ ꯑꯩꯗꯤ ꯀꯤꯔꯦ ꯍꯥꯏꯗꯅ ꯀꯞꯄꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯅ ꯏꯆꯦ ꯑꯗꯨꯗ ꯁꯨꯝꯅ ꯍꯥꯏ, ꯑꯗꯨ ꯗꯥꯏꯅꯥ, ꯅꯪꯅ ꯀꯤꯔꯒꯗꯤ ꯏꯟꯗꯣꯝꯆꯥꯒ ꯇꯨꯃꯤꯟꯅꯔꯁꯤ, ꯀꯩꯗꯧꯕꯩ ꯀꯤꯗꯣꯏꯅꯣ, ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯤꯁꯤꯗꯤ ꯍꯥꯏꯗꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯕꯕꯥꯆꯧꯗ, ꯇꯥꯆꯧ, ꯀꯩꯅꯣꯅꯦ ꯍꯟꯗꯛꯀꯤ ꯏꯃꯨꯡ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯧꯔꯛꯏꯕꯁꯤꯡ ꯑꯁꯤꯕꯣ, ꯑꯩꯈꯣꯏꯗꯤ ꯈꯔꯕꯨ ꯐꯔꯦ, ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗꯤ ꯃꯁꯤꯒꯤ ꯃꯑꯣꯡꯁꯤꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯑꯃꯠꯇ ꯉꯝꯃꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯆꯧꯅ ꯏꯉꯣꯕꯤ ꯅꯌꯥꯝꯕ ꯑꯗꯨꯗ ꯀꯩꯗꯧ ꯍꯥꯏꯕꯅꯣ, ꯅꯌꯥꯝꯕꯅ ꯇꯧꯍꯟꯕ꯭ꯔꯣ ꯁꯤꯕꯣ, ꯑꯩꯁꯨ ꯈꯪꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯍꯥꯏꯗꯅ ꯈꯨꯝꯃꯛꯏ꯫ ꯕꯕꯥꯒꯤ ꯍꯦꯛ ꯃꯈꯥꯗ ꯂꯩꯕ ꯀꯀꯥ ꯑꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯇꯥꯆꯧ, ꯇꯥꯇꯣꯟ, ꯃꯁꯤ ꯑꯩꯗꯤ ꯌꯥꯝꯅ ꯆꯤꯡꯅꯕ ꯑꯃ ꯂꯩ꯫ ꯊꯥꯏꯅ ꯏꯇꯩꯃꯅ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯔꯝꯕꯗꯨ ꯃꯗꯨꯒꯤ ꯃꯅꯤꯟꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯀꯥꯡꯈꯠꯂꯛꯄ ꯑꯣꯏꯔꯤꯖꯥꯔꯣ? ꯑꯗꯨꯒ ꯑꯃꯅ ꯃꯌꯥꯝ ꯄꯨꯜꯂꯤꯉꯩ ꯑꯩ ꯋꯥ ꯑꯃꯇꯒ ꯍꯥꯏꯍꯧꯒꯦ, ꯗꯥꯏꯅꯥ, ꯅꯪꯁꯨ ꯀꯀꯥꯅ ꯍꯥꯏꯔꯤꯁꯤ ꯅꯪ ꯂꯥꯟꯅꯗꯤ ꯂꯧꯒꯅꯨ, ꯏꯆꯥ ꯏꯕꯦꯝꯃ, ꯏꯆꯥꯗꯤ ꯆꯍꯤꯁꯨ 30 ꯍꯦꯟꯖꯜꯂꯛꯑꯦ, ꯁꯨꯃꯥꯏꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯏꯃꯨꯡ ꯑꯁꯤꯗ ꯁꯨꯝ ꯂꯩꯗꯣꯏ ꯁꯔꯨꯛ ꯅꯪꯒꯤ ꯈꯪꯅꯖꯕ ꯂꯩꯔꯒꯗꯤ ꯅꯪꯒꯤ ꯀꯀꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯏꯆꯥꯕꯨ ꯆꯥꯎꯅ ꯑꯋꯨꯡ ꯑꯋꯣꯟ ꯇꯧꯔꯒ ꯂꯨꯍꯣꯡꯕꯤꯔꯒꯦ, ꯆꯍꯤ ꯃꯇꯥꯡ ꯊꯦꯡꯗꯈꯤꯅꯤ ꯅꯨꯄꯤ ꯅꯣꯏꯗꯤ, ꯁꯨꯝ ꯌꯨꯝ ꯑꯁꯤꯗ ꯑꯀꯤ-ꯑꯈꯪ ꯃꯥꯌꯣꯛꯅꯔꯛꯄꯁꯦ ꯑꯩꯈꯣꯏꯁꯨ ꯄꯥꯈꯠꯂꯤꯅꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯌꯥꯝꯁꯦ ꯇꯨꯃꯤꯟ ꯂꯩ꯫ ꯕꯕꯥꯁꯨ, ꯚꯒꯕꯥꯟ, ꯌꯥꯔꯦ ꯑꯗꯨꯒꯤ ꯋꯥꯗꯣ, ꯉꯁꯤꯗꯤ ꯁꯥꯟꯅꯔꯒꯨꯝꯁꯤ, ꯀꯣꯟꯅ ꯑꯩꯈꯣꯏ ꯋꯥꯗꯣ ꯇꯥꯟꯅꯔꯁꯤ, ꯑꯗꯨꯒ ꯑꯃꯅ ꯂꯥꯏ ꯇꯤꯟꯁꯨ ꯈꯣꯏꯔꯝ ꯊꯣꯛꯁꯤ ꯈꯔ, ꯑꯗꯨꯗ ꯂꯥꯏꯒꯤ ꯑꯣꯏꯕ ꯑꯌꯦꯠ ꯑꯄꯟ ꯀꯔꯤ ꯂꯩꯒꯦꯗꯣ ꯌꯦꯡꯉꯒ ꯏꯃꯨꯡꯁꯦ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝ ꯊꯣꯛꯅꯕ ꯇꯧꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯃꯌꯥꯝꯁꯦ ꯃꯥꯒꯤ ꯑꯅꯤꯡꯕ ꯋꯥꯗꯣ ꯐꯣꯡꯗꯣꯛꯅꯔꯝꯃꯒ ꯑꯃꯨꯛ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈꯤ꯫ ꯑꯗꯨꯒ ꯏꯃꯥꯗꯤ ꯏꯆꯦ ꯗꯥꯏꯅꯥꯒ ꯇꯨꯃꯤꯟꯅꯍꯧꯔꯒꯦ ꯍꯥꯏꯗꯅ ꯂꯩꯍꯧꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔꯅꯤ ꯂꯩꯔꯒ ꯕꯕꯥꯆꯧꯅ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯗꯨꯗ ꯏꯆꯦ ꯗꯥꯏꯅꯥꯁꯦ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡ ꯑꯃ ꯍꯧꯗꯣꯔꯛꯈꯤ꯫ ꯃꯗꯨꯗ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯅꯁꯨ ꯃꯨꯟꯅ ꯇꯥꯟꯅꯔꯕ ꯃꯇꯨꯡ
aduna pharani haidana ise Dainasi luhongbinaba sem sarami aduga yamna ngakpa amana ise do luhongamdai matam asida kamaina pau tarino khangde babachaugi nupi atombi imabokse mase khaw ama yalaga ikhang khangawdana imung manunggi mi loina leiringai phutlaungna lisalai mayam somala ku ubududa kiba madum poknarami babachausu lei aduda babachongnasu imabok aduda kaigino nangna yum masida amuk laisi asukaiba matamse nang karaida leirui hangami babachongna adum na ngangba haurakpaduda baba hoina so babachokse khamjalami imabok to swangakpani kibo babachaugi kada Prap sangkhraga kaidorino su khangde amuk thuna khawdoga thoraga mayamda chalage so hairamde amuk thuna mase chatkhi magi mawng aduda mayamde kibana loirame imana so kona babada kaigino sina angang se luhongamda yamuk lai sina maido kaidorami janu hangame wana mo as khangdela aidi padum pakhale hairame haiba tawga si sedaina luhongamda maya sida sisegi nupadugi mapadu leikhidre haidana luhongba se chahi amaga muk yeithokpa taakhi asomdadi luhongba nong ninida walaba matamne maduda babachokse sumangna makhong sangna tingthoga khoi babachokse yamna kapami kaino aigi laibaga sibo sukthina tambiramni sibo ichagi luhongba sibo maning maka hek tamba ngamde asumna babachokse kapami aduga siche daina so luhongni tawrambaduda luhongbado muk chahi ama muk yeitharakpadagi masada wakhan narak kainanu khangde angaubi amagi matauda tauba haurai maning mayadaga mapi thongdana kuchen chenba kaigumba angakpa mong matau ama taurami babagi masamanaw singna so kainone sidi imungse karino masum phibam lusalakadore sidi kamdauni haidana chichedo maiba maibi yengthobada mamangde imabuktuna chiche luhongamdai talambatuda makhoi yungge lainin thokada chiche si ngaunaba karino ma tawsanbirame haidai madudagi khudakta maibi ma kauruga chiche si Laiteng khoram thoktana babagi masimanaw mayam sina yamna wana hona birami laibak phabadi chahi ma yeithuraba luhongbado amuk luhongba matam lepnarakpadagi matam tanja aduda chiche se gya lakpa haurai mayamna so chidi thuna hongawdaba yadre amuka so karino ma tawraktringai haidana chiche dena se babagi masimanaw mayam changdana hatu luhong thokpirami isedona luhongkraba matungda so yum masida adum mahusagumaki khang mayokna duna leiribane isedona luhongba chahi pharamdai sida babachokse muk masi ungduna thabeng khaga mata sudabi amuk haurai maduda baba hoina khalina masanupi so luhongkhre matomda ngaibaduda thawai nungai tadana tawbu oirini khalami chakpho babachokse akhoida imana hapaga akhoiga punna saminarabane babachongna babada so sumna hai ingobi hayongwai ai lekhidrakan nangai khon saruk singse nangonda loina onthoamage nangna mayamse kumna se nauko haidana babachongna babada hairami maduda babana sumna khummi kaino taw chokparai dage ai loi lo ya pote mi akhoi sanupi dainagi saruk oijasani ai ta chawging khon saruk ko pamde ko atai sidenau singna targa nungai naroi tasaw aduga mawadu haibirakano nate tasaw karai jasat ke hairino tasok so yum ase muk thaduga salage haibiro hangami babachongna mo isanu pidi mayum pan khrabani made engonda so hairami mafam asda pakpak larui haidana aduna igi saruk se nangna igi hek makhada leirabanina nangna phangbam thoi haidana babachongna babada wari edu hawdorei babana muk tasaw adugi wado hayengwai tasongna siramdai matam maduda akhoi myam punna khanarasi hauje islena akhoi marigi saungna leinariba ikhon samal losing mayam si masa masagi panaba phongamnadri sida tasok to se dugi wado hairami babachok leitrikanda so imana babada kaigino itaina dugi wado hawdori do anirakti sure dugi wado itaina pallisi kaipenda ba leirabajano magi hangami babana mo as khangdeda kanamta leisalakta basida wakan pixeli ini ahnoi salak basida hanadi masano pidu leiringai dadi nongmata masigo mawase hairamdabani khoi sokse mana tawjarubana mana phangi haidu oirira natraga maraibak thiba haidu oirira khangdre hairami masigo matungna mikhrani leiraga numitudi babachokse magi kadagi sungthok thorakti haidu mayamna tumba hauganarapada babachokse numitugi oina uramde kakai ton buduna sukainuni tasokse ngasigi ute kadawrajano haidana makhoigi kada sangduna yengubada babachokse makhoigi kada Kudaina marai yasallaga thawri yanduna leirami kakai ton buduna sumadu urappada kaino taso nangna tawrido karino haidana
Kapapa makon tanarakpadagi mayamna changsanarubada madugi phibam maduda babachok si leirami. Babanaso babachok se yamna luna tawjabani. Babachok da natana babagi masimanaw singsi nomuta moise khanaramde. Adu moise akhoi khungangi masimanaw adum nuksi sanana pungleida leiminaba haibado oi. Aduna bu nupi thirapho magi yum hongdoknadaba makhai yumjaw amada punna leirisini. Babasu yamna kapi imasu babasu gi waramiba mong mataw aduda imasu kappada wantharami. Babanaso mukap kaptuna taso nangni khongi matangda hawdo ami tudi adugi woire haidana kapami. Sese denasu basaw leitre paw tabada yum masida laami. Aduga sese denasu yamna kapami. Babanang na tumayna isa kraga tawni khangjaramagadi ay yung panjaramoydabani ko haidana kapami. Matang babasaw gi imong asi thong saba haidana sung matang manawnay na siba hawrai. Masida angakpa masuthok turini. Babasaw gi sura numisida matang kuina. Yung thadok na jaluraba imabok to masila ami. Malapad lekay gi mibu oiro. Imong asigi mibu oiro mayam si pungangak na rami. Aduwa magi mong matawaduda kanana sumawanda kaubiramde. Sura loirkanda imabok to na babahoy da sumna hairai. Ingo sa mani bagaban ay nga sidagi yung masida layrani hairai. Aduna imahoy babahoy na di magi mong mataw kaya aduda. Layni harapada sounding ba kiba pakat pa mapong narami. Aduga babagi makada liba kakado di karaso pingi. Kakado na saurok na sumna hek hairoy. Kaino kaidawagi layduno ng bayong masida. Kay maritok na ginang ginihay bada. Yung masida kanaso layba nati. Hawdite tasok sulay kidre doon ay yung masida nang gilaypam layti. Sarko sa luhay na talami. Kakado na doon na hay ba doon imabok to. Waa mata kumde mamito na. Siyam na kakado yung amaga. Babasok ikada tumina sangki. Amuk kakado na makatagi to bada baba na kakado kamam. Bagaban pazedi niya sura numini nga sisi. Manalay nila aba na truwa doon lay jarasano. Ngasi nataba nung manumin aba na kway wakan na rasi hayrami. Babasaw gi sura sung kraba matong imabok to mo'y kadagi. Mapano buwan kaya itok torakti. Kamanong maduda kay dawrinong sukhangdi. Lumituso kakay tonton ba dugi nupiyap ko indum sa ato na. Masano piyapik pa do babasaw gi kada sangsan ki haidana. Numito babasaw gi kado da sang mubada. Kamanong ado imam hek mamkay. May suwamata thandi hay aduwa. Thong thonaw suwamata hangdi hay. Indum sa ato sukida na masano pido kaw do na sumtsangag pada. Basaw gi pamong aduda imabok tuga. Mi amaga amamba marag aduda. Paminaraga layrambagi mong da tawrami hay. Maduda inom sana sibu kanano ni haidana. Itang laptang na siyap tharaga yengubada. Laikidaba basaw ga masak sawong sada haipit manaba mawairami. Imabok tuga paminarami do. Maduwa bada inom sa sumasada ki bada loy ki. Kaino ni sibo ay gimangla niya sida pamisibo. Laikidaba ko'y gi itay ahando natrani. Kaino ay na uri sibo haidana. Inom sa sukado gi mapanda turake tawrapada. Imabok to na mamit isip-sip ang makay. Inom sa da sarlaw na yung turay. Inom sa sukida na prapra mapanda siyang turay. Aduwa wari do kakado tamdo na kangalami. Kakana so kaino ni nang nahari do laway ka sangaga yung si haidana. Kadom na sangag pada imabok na inom sa gi masano piyapik pa do. Pamaga kado na gituray hay. Anganga do lakna do na. Maduda kakagay inom sa do hay pamkangam de tumin lay. Inom sana swangang do tablang na lauraga dong turay. Wari do inom sana ko na imahoy da so tamami. Imahoy sa wari do tabada kiba tusong ba mapuwami. Aduwa imabok to na muk makata na kamanong aduda. Kaya gumalaitin but kumasana sa lagto na. Imong seso matang tamnara padagi ako si laibang am naramde. Madumana tawin ako si laibang am danaba. Tsat kinaba silag pani. Babagi ang makadaliba kakado sunong manubit ama. Yung nating na halapada kakado sa kudong tiba manang krabani. Kakado na numito kitang ting na yung dahanjarak pada. Kaya sige yung gitunggan git mapase karaso suongi. Warakoy na sutawi. Adugi mapado na nupa matung matuwaga. Sabi yung nalipagalay ramihay. Matuda kakanak kaino ni hayda na manakta sang salubada. Mamiyoy na nupado warak kadum da sang kihay. Kakado na so dumay na dating na layrabanina. Hira ng mukide ay hayda na tungga na sangagpada. Basaw hayrom tangba makatangba dumda. Musung mo ba misumanda ba? Moyahom se wangdang wang na. Saptap yung nalipagalay rami. Kakado na susawning da na sanaro na nintamba makay. Sanaro nang natadoy na truwa do da hayda na. Kakado na yam na sawang na laurami. Idom sa huwi na sukay do na rabazano hayda na. Tuwa da kakana wari do tamay.
ꯇꯣ ꯍꯧꯖꯤꯛꯇꯅꯤ ꯑꯁꯥꯏ ꯃꯄꯥꯗꯁꯨ ꯀꯔꯤꯅꯣꯃ ꯊꯦꯡꯅꯔꯦ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯒꯤ ꯃꯈꯥ ꯄꯥꯡꯕꯗꯁꯨ ꯍꯧꯖꯤꯛꯇꯅꯤ ꯀꯔꯤꯅꯣꯃ ꯊꯦꯡꯅꯔꯤꯁꯤ ꯁꯤꯕꯨ ꯀꯅꯥꯅ ꯇꯧꯔꯤꯅꯣ ꯅꯣꯏ ꯃꯁꯛ ꯈꯪꯗ꯭ꯔꯣ ꯑꯩꯗꯤ ꯃꯁꯛ ꯈꯪꯉꯦ ꯍꯥꯏꯗꯅ ꯁꯨꯝ ꯏꯃꯥꯕꯣꯛꯇꯣ ꯇꯥꯅꯕ ꯀꯀꯥꯅ ꯋꯥꯁꯤ ꯉꯥꯡꯉꯤ ꯕꯕꯥꯅꯁꯨ ꯀꯀꯥꯗ ꯚꯒꯋꯥꯟ ꯌꯥꯔꯦ ꯃꯤꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯔꯣꯏ ꯇꯨꯃꯤꯟꯅ ꯆꯪꯉꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯃꯤꯅꯁꯨ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯂꯥꯟꯕꯁꯤ ꯀꯤꯅꯔꯝꯃꯤ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯃꯄꯥꯗ ꯀꯩꯅꯣꯝꯗ ꯍꯦꯛꯇ ꯊꯦꯡꯅꯩ ꯍꯥꯏꯗꯅ ꯑꯗꯨꯅ ꯅꯣꯡꯃꯗꯤ ꯕꯕꯥꯅ ꯂꯝꯖꯥꯎ ꯁꯣꯔꯣꯛ ꯊꯣꯔꯛꯄꯗ ꯕꯕꯥꯗ ꯂꯩꯀꯥꯏꯒꯤ ꯑꯍꯟ ꯈꯔꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯉꯣꯕꯤ ꯅꯣꯏ ꯏꯃꯨꯡꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣꯅꯦ ꯂꯩꯀꯥꯏ ꯑꯁꯤꯗ ꯅꯈꯣꯏꯅ ꯇꯩꯃꯗꯨꯅ ꯂꯥꯏꯇꯤꯟ ꯁꯥꯟꯅꯗꯨꯅ ꯑꯃ ꯃꯇꯦꯡ ꯃꯄꯥꯟ ꯅꯨꯡꯕꯟ ꯊꯣꯛꯄ ꯑꯃꯠꯇ ꯉꯝꯅꯗ꯭ꯔꯦ ꯃꯁꯤ ꯅꯣꯏꯅ ꯊꯤꯡꯒꯗꯕꯅꯤ ꯑꯩꯈꯣꯏꯅꯗꯤ ꯇꯔꯥꯏ ꯃꯁꯤ ꯊꯤꯡꯉꯨꯕ ꯌꯥꯔꯣꯏ ꯀꯝꯗꯧꯅꯤ ꯕꯕꯥꯅ ꯑꯃꯨꯛ ꯃꯌꯥꯝꯗꯨꯗ ꯁꯨꯝꯅ ꯈꯨꯝꯃꯤ ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯏꯇꯩꯃꯅ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤ ꯄꯥꯝꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯒꯦ ꯂꯥꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ ꯑꯩꯈꯣꯏꯁꯨ ꯑꯀꯤ ꯑꯈꯪ ꯀꯌꯥꯒꯅꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯗꯣ ꯍꯥꯏꯔꯝꯃꯤ ꯕꯕꯥꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯃꯌꯥꯝꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯦ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯕꯕꯥꯅ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯏꯃꯥꯗꯁꯨ ꯋꯥꯔꯤꯗꯣ ꯇꯝꯃꯝꯃꯤ ꯑꯩꯉꯣꯟꯗ ꯉꯁꯤ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯏꯇꯩꯃꯅ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯩꯉꯣꯟꯗ ꯋꯥ ꯈꯔ ꯍꯪꯉꯛꯏ ꯑꯩꯁꯨ ꯁꯦꯡꯅ ꯃꯣꯏꯗ ꯑꯗꯨꯝ ꯍꯥꯏꯔꯝꯕꯅꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕꯁꯤꯡꯁꯤ ꯃꯣꯏꯗꯁꯨ ꯑꯗꯨꯅ ꯃꯣꯏꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯏꯃꯥꯅ ꯑꯃꯨꯛ ꯈꯪꯗꯦ ꯇꯧꯗꯣꯏꯁꯦ ꯑꯩꯈꯣꯏꯕꯨ ꯑꯁꯤꯕꯨ ꯇꯥꯜꯂꯨꯕꯁꯨ ꯌꯥꯔꯤꯕꯣ ꯁꯨꯃꯥꯏꯅ ꯋꯥꯅ ꯃꯇꯝ ꯈꯔ ꯈꯥꯡꯂꯕ ꯃꯇꯨꯡ ꯏꯃꯥꯕꯣꯛꯁꯦ ꯑꯃꯨꯛ ꯌꯨꯝꯁꯦ ꯊꯥꯗꯣꯛꯑꯝꯃꯒ ꯆꯠꯈꯤ ꯂꯨꯔꯤꯗꯤ ꯃꯥ ꯂꯩꯔꯤꯉꯩꯗꯗꯤ ꯈꯔꯕꯨ ꯐꯩ ꯃꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯕꯕꯥꯆꯧꯒꯤ ꯀꯥ ꯃꯅꯨꯡꯁꯤꯗ ꯑꯉꯥꯡ ꯃꯆꯥ ꯑꯃꯨꯛ ꯀꯞꯄꯛ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯀꯞꯄꯛ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯀꯤꯕꯗ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯑꯍꯤꯡ ꯑꯃꯠꯇ ꯇꯨꯝꯕ ꯌꯥꯅꯔꯝꯗꯦ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯅꯁꯨ ꯑꯁꯤꯕꯨ ꯑꯃꯨꯛ ꯍꯜꯂꯛꯈꯤꯗ꯭ꯔꯣ ꯍꯜꯂꯛꯇ꯭ꯔꯗꯤ ꯐꯈ꯭ꯔꯅꯤꯗ ꯑꯗꯨ ꯀꯥ ꯃꯅꯨꯡ ꯑꯁꯤꯗ ꯐꯠꯇꯕꯅ ꯋꯥꯏ ꯁꯧꯗꯨꯅ ꯂꯩꯔꯦ ꯃꯥꯏꯕ ꯑꯃ ꯅꯦꯛꯑꯒ ꯁꯤꯗꯤ ꯑꯃꯨꯛꯇ ꯈꯣꯏꯔꯝ ꯊꯣꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯅꯔꯝꯃꯤ ꯑꯗꯨꯅ ꯕꯕꯥꯅ ꯃꯥꯏꯕ ꯑꯃ ꯎꯅꯕ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯃꯥꯏꯕꯗꯨ ꯕꯕꯥꯒ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯃꯥꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯕꯕꯥꯆꯧꯅ ꯂꯩꯔꯝꯕ ꯀꯥ ꯑꯗꯨ ꯃꯥꯏꯕꯗꯨꯅ ꯆꯪꯉꯨ ꯌꯥꯔꯝꯗꯦ ꯑꯩꯗꯤ ꯀꯥꯁꯦ ꯆꯪꯕ ꯉꯝꯃꯣꯏ ꯀꯩꯅꯣ ꯁꯧ ꯁꯥꯗꯅ ꯂꯩꯔꯦ ꯅꯣꯏ ꯃꯥꯏꯕ ꯑꯇꯣꯞꯄ ꯑꯃ ꯇꯥꯟꯅꯧ ꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯃꯥꯏꯕꯗꯨ ꯑꯗꯨꯝ ꯆꯠꯈꯤ ꯃꯗꯨꯗ ꯑꯩꯈꯣꯏꯁꯨ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯝꯃꯤ ꯕꯕꯥꯅ ꯍꯟꯗꯛꯁꯨ ꯃꯥꯏꯕ ꯑꯃꯃꯨꯛ ꯇꯥꯟꯅꯔꯒ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯉꯨ ꯍꯥꯏꯔꯨꯕꯗ ꯍꯟꯗꯛꯀꯤ ꯃꯥꯏꯕ ꯑꯗꯨꯁꯨ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯉꯨ ꯌꯥꯔꯝꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯉꯩ ꯃꯔꯛ ꯑꯗꯨꯗ ꯅꯣꯡꯃꯗꯤ ꯕꯕꯥꯆꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯩꯈꯣꯏ ꯆꯦꯆꯦ ꯗꯩꯅꯥꯁꯦ ꯌꯨꯝ ꯑꯁꯤꯗ ꯃꯥꯁꯨ ꯀꯌꯥ ꯇꯣꯏꯅ ꯂꯥꯛꯇꯦ ꯅꯨꯃꯤꯠꯇꯨꯗꯤ ꯌꯥꯝꯅ ꯊꯥꯖꯗꯅ ꯃꯥꯁꯦ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯀꯥ ꯑꯗꯨꯗ ꯆꯪꯉꯨꯒꯦ ꯇꯧꯕꯗ ꯃꯌꯥꯝꯅ ꯈꯥꯝꯂꯝꯃꯤ ꯆꯪꯉꯨꯅꯣ ꯍꯥꯏꯗꯅ ꯑꯗꯨꯒ ꯆꯦ ꯗꯩꯅꯥꯅꯁꯨ ꯕꯕꯥ ꯍꯣꯏꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯂꯥꯛꯏꯁꯦ ꯕꯕꯥ ꯏꯃꯥꯗꯣ ꯃꯪꯗ ꯌꯥꯝꯅ ꯇꯣꯏꯅ ꯎꯏ ꯑꯗꯨꯗ ꯁꯤꯗ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯅ ꯂꯥꯛꯄꯅꯦ ꯋꯥꯐꯝ ꯑꯗꯨꯗ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯌꯥꯝ ꯑꯃꯗꯤ ꯏꯃా ꯍꯣꯏꯅꯁꯨ ꯑꯃꯒ ꯃꯨꯟꯅ ꯌꯦꯡꯅꯩ ꯕꯕꯥꯅꯁꯨ ꯏꯆꯥ ꯊꯣꯏꯕꯤ ꯑꯩꯈꯣꯏ ꯀꯔꯤꯃꯠꯇ ꯇꯧꯗꯦ ꯅꯪꯕꯨ ꯑꯥꯗ ꯂꯩꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯍꯥꯏꯗꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯣꯏꯅ ꯆꯦꯆꯦ ꯗꯩꯅꯥꯗ ꯁꯥꯕꯤꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯥꯏꯕ ꯀꯅꯥꯅꯁꯨ ꯂꯥꯏ ꯈꯨꯔꯝꯕꯤꯌꯨ ꯌꯥꯔꯛꯇꯕꯗꯒꯤ ꯑꯩꯈꯣꯏꯁꯨ ꯋꯥꯅ ꯈꯥꯡꯗꯨꯅ ꯂꯩꯈꯤ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯏꯃꯥꯕꯣꯛꯇꯨꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯄꯥꯎ ꯇꯥꯔꯝꯃꯤ ꯏꯃꯥꯕꯣꯛꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯃꯥꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯗꯕꯗꯒꯤ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯁꯤ ꯃꯊꯪ ꯉꯥꯎꯕ ꯐꯩꯕ ꯍꯧꯔꯛꯏ ꯑꯗꯨꯒ ꯀꯣꯟꯅꯗꯤ ꯏꯃꯥꯒꯤ ꯃꯄꯥꯝꯗꯒꯤ ꯃꯥꯏꯕꯤ ꯑꯍꯩꯕ ꯑꯃ ꯅꯦꯛꯑꯒ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯅꯝꯗꯨꯅ ꯆꯪꯉꯨꯕꯗ ꯂꯩꯅꯨꯡꯗꯐꯥꯎ ꯀꯩꯅꯣ ꯑꯀꯤꯕ ꯄꯣꯠꯂꯝ ꯀꯌా ꯑꯃ ꯐꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯃꯥꯏꯕꯤ ꯑꯗꯨꯅ ꯊꯧ ꯇꯧꯗꯨꯅ ꯂꯥꯏ ꯈꯨꯔꯝꯊꯣꯛꯑꯒ ꯂꯣꯏꯁꯤꯟꯈꯤꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅꯃꯨꯛ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯩ